ngasi phong ki basi phong singdagi maru oiba pausing khongka charaga ma'am da share tawjagi ahanbada gari na thomlamlaga hanna yenglamdana sienkhre Imphal gi minu thong manakta leiba Manipur Mountaineering and Trekking Association mamta tha asigi taruki numidang pung nipan makhairam tabada mamangda All Manipur Muslim Organization Coordinating Committee amuko ki president SM Zalalna sajel oina walking satlingaida SX4 BXI gari registration number MN02C0176 haiba gari asina thomlamlaga hanna phau yenglamdana thaukhibasi yamna lebak thibani haina committee asigi secretary general Bahidur Rahman Fungdurakli Garina Thumlamlaba Matung Wakal Tadana Lairambadagi Manak Nakpada Lairamba Mioising Impal Zenims Hospital Kudakta Pukhatuna Lalal Bulakanaki Doctor Gipakta Matuina KFT ECG Amadi Tuan Tuan Mathautaba testing Toraba Matung Yumda Potharunaba Haiduna Numit Adumaki Nungalam Dadi Impal Gi Golapati the Leba Masagi Yumda Putharaki Hauzumaki Mahaki Masada Nabi Pamadi Puk Manunda Sik Panaba Cash Tauri Hiramasigi Matang the Impal West Police report Amatokre Atuba Matamda Hanna Yinglam Dana Taukriba Marala Rebu Gari Sit Langaki Mari Lenaba Authority na Atuba the Yang Sangviduna Fagat Pio Taudo Sikanaguma Mio Krana Atamana Sataram Libra Hibigi Signa Puslay Mio Bigi Minung Simaset Amata Yaudana Mio Amabu Gari Tomlamnaga Yanglam Dana Gari Amadi Mari Lenaba Mio Singasi Police Department Putopio Hiba Wapam Sup Mahana Arobada Fungdoraki Haina Pauxi Isna Mahatana Sup Fungdorakli Atopa pawa manamu COVID-19 guideline indabasing action lawgani bandana mamang tha November kunga taret amasum satliba December mangada lengaki Home Department na thokiba office memorandum da COVID appropriate behavior indabasing serak pigani haba wafam phongdokre masigi matung tabada COVID appropriate behavior asik ngaktaba miyai khudima Manipur Epidemic Diseases Enforcement of COVID-19 Guideline Regulation 2020 ki makada akan badandi fangningai oi haina Thobal District ki Deputy Commissioner Bandana Fongdorakli makata na kanaguma lanai miyoi singna tragan organization singna makal amategi function mi punba mi phamna singba pangthokpa pamlabadi maride leinaba authority degi hana ayaba lawgadabani masibu thawoidaduna guideline sing asi thugairamba miyoi singadu ain gi matungina sapsabe action lawgani haidi hanasu boxation makata na Fongdorakli Makasa Tharakpoin Atopa Yamna Nunang Ninga Oiba Pawamana Andhra Pradesh Sakhangdaba Laina Amana Mi Amasian Kre Saniga Maudrana Hospital Pukat Kre Mamang the Soin Share to Zakraba Kantianimiam Andhra Pradesh Ki Iluru Sahar Ikang Kang Dana Masakangdaba Angakpalaina Ama Sanduratuna Kudakta Miu Amasian Kre Aduga Atopa Miu Saniga Maudrabu Laina Asina Hospital Yon Kre West Godavari District ki health officials singna phongdorakibagi matungina miyoi kya laina asina nahanduna awaba mayokna basu haurakli haidi haksang sikpa amadi khudakta oningba phawanduna sor hon basu nongai handaba laina asiki matangna Union Minister of State for Home G Kishan Reddy na Andhra Pradesh ki Chief Secretary Nilam Soniga phone wari sanaduna laina asina sogalaba miyoi singadugi phibam karam tawribagi haina hangki center nasu state adugi awaba taraba anaba singi mating pangnaba angamba thakta honari haiba wafam khangali miyoi kya khangauduna oningba amadi gyan manghanbagi thawong mayok na handuna awaba piriba laina makhal asi haujuk phawbagi oinadi karambano haiba health expert singna masak khangdokpa ngamdri anaba miyoi singadugi test tawba amadi CT scan lawbagi thabak yamna kan sathari haidi Anaba sing adugi cerebral spinal fluid test tawrabasu loinamak normal oirama thengnai hairi anaba sing adugi culture test tawba hokre madugi result laklaba matungna aseng mamaram khangma ngamgani hanisu thajanari district joint collector oiriba Himansu Suklana phongdorakhiba matungina anaba sing adugi coli result singsu ngairi hairi sairaksida National Institute of Nutrition amadi Indian Institute of Chemical Technology ki expert scientist team amasu iruruda thungkhre laina asigi asengba masak khangdoknaba expert team adu Hyderabad tigi lakhibani Iluru Municipal Corporation ki office ta nongmada pung kungamari subna thabak tawgadaba control room amasu hangdokre Iluru da leba Government General Hospital GG haista laina asina maram oiduna mingsanduna layeng lakhiba Sai nipuga mangarum suraba nupa ama sarai hauba oningba phorakpa amadi gyan mangsilakpadagi laikat naramlaba matung ngasi nongalam daida laikidre
अयाम मियोइसिंगदी लाइना असिना ngaihak naramlabasu minute khara leiraga phabasu yawi adubu atopa miyoi kharana Vijayawala da leiba GGH asida pukhatuna laikatnari anabasing adu COVID-19 test tawrubadasu loinamak negative oiba thengnai hairi Dr. Singh akhanaba tim kyasu iluruda changsinkhre laina asina naramba yai haina singnaba anabasing layengnabugi damak yumthong khudingda survey satakre state adugi health commissioner Katamneni Vaskarsu Pibam Adu Nauna Yangsinanaba Iluruda Paisinkhre Angak Palaina Makhalasi Matanga Pongdok Laduna State Adugi Governor Bisabusan Hari Sandana Laina Aduna Sawalaba Maraiba Tiraba Miyoi Akan Section Thoranga Lonana Laying Satagadabani Haina Health Authority the Akan Poktak Piki Andhra Pradesh Chief Minister YS Jagan Mohan Reddy Su Numidang Wairam Iluruda Satana Hospital Laying Libana Abasingi Pibam Yangshin Maga Lonana Bed Godavari district official singa review meeting pangthoki haina su pauksi isna makhatana phongdorakli loisila point atopa marueba paukramo topa pawamna vaccine storage ki singna basing American Pharmaceutical Farm Pfizer na DCGI da makoi gi COVID-19 virus vaccine atuba matamda approve tawna ba khangan khibani farm aduna phongdorakibada vaccine adu distribution tawba matamda ka hen ingba mafamda store tawduna thambagi marueba singnaba ama laklibado tharang tawna ba khangalakre haidi German partner BioNTech ka punna COVID vaccine sariba US farm aduna United Kingdom amasum Bahraina vaccine thampham semkhibagum India na su approve tawna ba khangalakhi adumainama vaccine adu degree Celsius 70 gi sangda thamlaga transport tawgadabane Masina maram oiraga India da lairibe exports na mi paiba poklibadu leba asida thamba ayamba vaccine di degree 2 amasum 8 ki marakta thami maduna natana vaccine mamalda Pfizer gi oiba issue amasu lakli Pune da based of institute Adar Anawala na mamangda phongdokibada vaccine adu government agency singa wari sanaraba matungda ataba mamala phangangadabani haikibani haina su pauksi sin makhatana phongdorakli loisilak poina content masang tanga mayam da share tawjaramge satellite na control tawba gana hatkibani Tehran gi sidayamada November 13 nongmayama sum car bomb gi attack ta hatkiba Iranian nuclear scientist Mohsen Fakirazadeh tasengbadi satellite na control tawba machine gun ama sijinaraga hatkibani haina semi official Mehar news agency na phongdorakli Tehran gi nongpok thangba maikai da leiba highway amada gari thautuna lakhiba scientist atubu khulai aduna artificial intelligence sijinaduna bombing tawraga kaplakhibani haidi waphamasi Iran gi Islamic Revolutionary Guard Corps gi deputy commander Ali Phadabi na phongdokibani thaudo adugi matungda mak sikibagi langla langjin kya puthokna bohona rakhi anganba matamna phongdokibadi mahak magi body guard singi marakta nungmai kapnarakpadigi pan khibani haki atopa report amadana pickup truck amada lakhiba miyo amana remote control machine gun ama sijinaduna mangona kapsilakpani haiki tasengbadi mahaki masada nungmai maru 16 pali hairi hanasu pauksi isna makatana phongdoraklen thank you